Illegal immigrants' problem, loisindana census pangthoklabadi tungda singnaba kaya thorakani arambai tengol. Illegal immigrant ki lairiba problem asi hana loisindana Manipura census ki thabak pangthokpa tarabadi national security da singnaba kaya lakpada natana masina electoral disturbance, demographic amasong geopolitical issue kaya thorakani haina arambai tengol 80 gi maikai digi phongdoragli. Arambai tengol na thadorokpa cherol amada Wangnongpot state territory ki manungda ama oibada loinana culture da ina khunba mausagi fazabana thanba amadi furuf kaya na punna khundaminariba Manipur da hojik yumthangna balaibak Myanmar amasong Bangladesh tagi changlakpa illegal immigrants singna achoba crisis ama thogali ngasidi yumthangna na laibak tagi changsilakpa immigrants sing asina lamdam asigi yellow furuf singi missing dagi hengalakpagi fibam ama lakli maram asina laiba asigi safety amadi security ga loina na Manipur gi yellow furuf singi yenglaga lairiba problem asi athuba matamda loishinba mathau tare Cherol asina makha tarduna Manipur da illegal immigrants singi problem asi anauba ma oidre ngasi dimitop sing asigi masing asuki matik yamsilaktuna state asigi laijuramba resource kaya laisilaktre masina infrastructure job opportunity kaya mangbada nathana cultural amasong social balance ta chobo singna ma ama oirakle citizen ama oibegi chapchaba document yaudaba illegal immigrants sing asi ngasi di electoral activities sing da yaure Masimak laiba asigi amadi state asigi democratic principle da hakthengna singnaba amani hairi pumnam asigi mathakta ngamkai sambal ningthina khadabana Myanmar amasung Bangladesh ki anti social elements sing amadi terrorist organization sing state asida changsilaktuna hingsa gi thawong kaya chatharagli amadi makhoi gi asengba identity khangdaba amadi proper documentation tawdabana makhoina achoba crime ama chatharakpada mari makhong khangba ngamdana lairi Masing thingamdana changsilakiba mitop singna ngasidi Manipur da lamapu oisilakpana yellow fruit singi identity da achoba singnaba ama oiragle haidi mathaki wafam sing asi yenglaga union government na Manipur da lairiba illegal immigrants singi problem asi hana loishinaba akan mathabak lokotpiu Manipur da national register of citizen NRC mapung fana chana handuna mitop sing masak khangdok tuna makhoi bu maram da halanbagi thabak lokotpiu illegal immigrant ki problem ase hana loishindana Manipur da mikok thibagi thabak chathaba achumba khongthang oiroi kariguma mitop masak khangdok tana mikok thibagi thabak chathaba tarabadi national security da singnaba electoral disturbance demographic amasung geopolitical issue kaya thorakani Manipur gi hello mi singi interest ngak senba amadi state asida democratic principle mapung fana lehan bahai basi government ki daitani haina su aramba tengol gi cherol asina phongdoragli Britain gi hana gi MP cat naiwatan na ikai khumna ba manghan bi gi phongdorakre Britain gi conservative party gi hana gi MP cat naiwatan na mahaki mapuroiba Andrew Griffiths na Chaurang chahi tara rom nupi oibi gi ikai khumna ba manghan bi baga loina na otpanai bagi thabak chathaki haina phongdorakre Andrew Griffiths hariba misak asishu Britain gi hana gi MP oirama mioi amani adobo Andrew Griffiths ki mahut sinduna mahaki loina biket naiwatana amuk MP oirakhibani asiguma fiba masida mahangna mapuroiba Andrew Griffiths ta Rape amadi otpanai bagi thabak chathaki haina chawna maral sirakliba si kadai fawba chumbagi haina miyamna chawna wahang hangnarakre haidi report asigi matungina ket naiwatan kumja 2019 dagi 2024 fawba Britain gi MP oiduna laki ket naiwatan na phongdorakpagi matungina mapuroiba Andrew Griffiths ka kainaraba matung fawba otpanai bagi thabak adumak lepa leitana chathaki panbeya badi makhoi ani 2013 da luhonglaba matungda 2018 da kainaki haidi India yaudana China Pakistan amadi Bangladesh na South Asia gi akhanna balaibak singi lupsem lagani India yaudana China Pakistan amadi Bangladesh na South Asia gi akhanna balaibak singi lupsem lagani haina report amana phongdorakli report asigi matungina China Pakistan amadi Bangladesh laiba ahum asina lalong ama yatpaga loina India gi mayokda thabak tawduna hojik malengbi chawkhalaba laibak singda India ga punan chaminaba pamnarakliba amadi India gi super power oiba laiba ama oiba yarakpagi lambi da yer apan pinabagi damak tharang asi paikhalakpani haidi China Pakistan amadi Bangladesh ki manglan asi hojik makki oina thungba amadi thungkhidaba haibadudi chapchana haiba ngamdri adobo expert singna phongdorakpagi matung ina laiba ahum asina India bu namthanaba chawna hotnare haibasi achumba Chamada chama chumlaba wafamni haina su report asina makha tana phongdoragli namda hi laksin bada sikhiba masing kunthraga manga sukre Benam gi halong beda da thokiba hi laksin bagi thodokta sikhiba mi gi masing punna kunthraga manga sukre haina phongdorakre report asigi matungina Benam gi
Halongbeda hi lupagi thodok adu ikhang khangawdana akanba nong nungsit lakpadagi thokhibani hi lupagi thodok adu da hojik su mioi mari lom thiba khangdana lairi hi lufan kiba nonglai nungsit adu pungda kilometer 10 gi changda yangna lakhibani hairi France amadi India marakta faba mari lakpadagi matik mayai lairaba jet ki engine punna saminaragani India amadi Russia leiba ani gi marakta hokhiba chahi kya gi mamangdagi maroiba leiba oiduna lakhiba dugi matungda India amadi France leiba ani gi marakta su afaba mari lakpa ngamkhre hairi report asigi matungina India amadi France leiba ani gi marakta yanaba amagi makhada matik mayai leiba jet engine puna saminaragani panba yabadi India na France ki Rafale fighter jet leinabagi damak chawrakna billion dollar 7.5 long gi deal tawna ki basu laikhrabani deal asigi manungchana India na France tagi Rafale fighter jet 26 lom lairagani hojik France amadi India leiba ani gi marakta anauba makhal gi lan gi khusu khulai shana ba thorang kaya su punna paikhat mina bada yanakre India gi wena lakadori ba chahi tara asigi manungda punna fighter jet chani gi yankhai rong gi tangai fadaba leibana DRD onsu fighter jet sanaba thorang kre haidi Iron Dome gi mahutta Israel na laser weapon sizinaragani Yekna balaibak sing na kapsilakwa missile sing Iron Dome na kaptharamba dugi mahutta Israel na anoba makhal gi laser weapon sizinaba hawragani haina phongdorakli report asigi matungina yekna balaibak sing na kapsilakwa missile sing air defense system Iron Dome na ngasi fawba Israel na ngaktoktuna lakhibani adubu masidagi hena matik mayai leiraba sel yamna changdaba laser weapon sizinanaba Israel gi scientist sing na saduna puthorakhibani hojik oriba Israel gi fiba masida Hamas amadi Hezbollah na chingba lalhauba lup sing na matam amada hekta Israel da matik mayai leiraba missile kapsilakpa yabagi fibam da leiribani adubu Israel na saduna puthoklaba laser weapon asina missile sing yamna laina kapthaduna thugaiba ngamlagani haidi hanagi president Barack Obama Hwkhre America gi hanagi president Barack Obama hojik leiba asigi president oriba Donald Trump ki mitmang makta da faduna puhankhre haidi thododugi matangda kadai fawba achumbano haina thigatlubada president Donald Trump na Barack Obama fabagi thorokhiba video adu AI na saba video amani haina khangba ngamlakhre hari adubu thodo asigi matangda miyamna pendaba phongdoknarakre Benjamin da Donald Trump na khamthengna saukre report America gi president Donald Trump na Israel gi prime minister Benjamin Netanyahu gi mathakta khamthengna saukre haina phongdorakli Donald Trump na Benjamin gi mathakta handa khamthengna saukriba adu haukiba numit kharani gi mamangda Syria da air strike thaduna landakhiba dudagini khamthengna saurba Donald Trump na Israel gi prime minister Benjamin Netanyahu angabo misak amaga pangkhak oire tawningbada tawbalu chingba amasu oire haina yaningdaba su phongdorakhibani haidi Gaza gi landa Israel na hatkhiba masing 1948 sukre chahi ani sujilaklaba Gaza gi lan asida Israel gi lan mising na hatkhiba Palestinian sing masing punna 1948 lom sukre haina phongdorakli report asigi matung ina lan asida sokhiba punba Palestinian masing na 142,135 henkre haukiba pungkun marigi manungda Israel glanmina akan mamong na landabadagi Gaza da Palestinian kungatare su sikre panba yabadi hauji Gaza da akan mamong da Hamas amadi Israel gi marakta soknari balanasi haukiba chahi 2023 gi October taret da Hamas na Israel da landaraktuna mioi 1948 hatkiba amadi Israel macha chani rom na faduna pukhiba wathok adudagini haujikso Hamas amadi Israel gi marakta ceasefire chatnaba honarabasu mai pakpa ngamdana lairibani hari DRDO na Agni B continental ballistic missile kilogram 13,500 rom lumba bunker buster bomb onthok tuna thubada puthoroklagani India ki DRDO na Agni B continental ballistic missile kilogram 13,500 rom lumba bunker buster bomb onthok tuna thubam puthoroklagani hanu report amana phongdorokli report asigi matungina DRDO na Agni B continental ballistic missile bu Bunker Blaster bomb ama hek onthokpada yeknabasingi surungda amadi chingmanungda thamba khulai pumnamak yamna laina thugaiba ngamgani hari meter chama hena loba mafamda yeknabasingna lotuna thamba khulai sing thugaiba ngamlagani DRDO na puthorakadariba Bunker Blaster bomb asi America na handak Iran da thadakhiba GBU 57 massive ordnance penetrator MOP ga pangkhak oigani missile asi Bunker Blaster bomb oina sijinaduna malengi yeknaba leibak singda yamna laina yamna tamthiba mawongda attack chathabasu ngamgani loinana misal makhal ase hojik malengi laiba amata da laitre America da lariba GBU bunker buster bomb makhal ase fighter jet natraga bomber plane amagi matengda yengnabasingi target ta thada duna lakhibani adubu India gi DRDO na puthokadariba bunker buster bomb asidi misal oina mafam amadagi aduma kapa ngamba khulai ama oigani DRDO na khulai ase hek puthorakpaga aduma kapa ngamba khulai ama oigani DRDO na khulai ase hek puthorakpaga Pakistan degi mafam pumnamakta India na yamna laina landaba ngamlagani hari amaromda Britain na pangthokpa air show competition amada India Air Force na mana kaya lawrakpa ngambadagi handak India na
Operation Sindur Chatharakibada Karisu Tawbangam Kidraba Pakistangi Air Force na khara Hazik Haraubagi Tanja Ama Fangkre Panbayabadi London da Pangthokpa Air Show Aduda Pakistangi JF 17 Thunder Block 3 Utki Hadi Bangladesh ki fighter jet kai bigi thokdokta laikhidraba singidama awawa phongdoknarakre ngasi numiyungba matungpung amaga makhairom taba duaida Bangladesh ki fighter jet F7 kai khibagi laibak thiba thokdo aduda laikhidraba mioi singidamak malengi laiba kayadagi awawa phongdoknarakre Report asiki mantugina thokdo adu hakthengna uhauba Fahim kauba mioi amana phongdorakhibada fighter jet adu ikhang khangawdana primary school amana tasilakhibani maduna maram orga school adu lairiba mioi singchen thokpa ngamhaudabani haidi Thokdosigi matangna Bangladesh ki interim government ki chief Mohammad Yunus Khan na kham thengna awaba phongdorakhre haidi China na saba Bangladesh ki fighter jet F7 kai duna school da tasilakpadagi taragmapan sikre chama Henna Sokle China na saba Bangladesh ki fighter jet F7 kai duna school da tasilakpadagi taragmapan sikre chama Henna Sokle asokpa singni manungda fibam yamna luba mioi kaya amasu yauri haina phongdorakli Bangladesh ki F7 fighter jet milestone college ki mathakta tasilakibani Fighter jet asi matau karamna kai khibano haibigi chapchaba maram hojik fawbagi oina khangba ngamdri Fighter jet F7 charana nungchil pung amaga meter ulom taba matamdagi take off tawrakibani madugi mantung pung ama makhairam taba matamda kai khibani Fighter jet F7 hek kai re haiba paw khangmadagi Bangladesh ki lanmi paramilitary force air force amadi police ki team sing changchenduna rescue gi thabak pak sana chathaki Bangladesh tang asi kai khiba Fighter jet F7 asi China na MiG-21 gi license copy tawduna sakhibani loinana paksana mioi chama hena sopa nangkiba asina maram oiraga Bangladesh government na khanaba chim amag accident thokfamda thaduna yengshin hanbaga loinana mi kanbagi thabak chathan kre ngasi thokiba fighter jet F7 kai bagi laibak thiba thawdo aduna maram oiraga Bangladesh laibak sinba thungna national flag tangkhai chingthaduna awawa phongduklagani haina Bangladesh government na lauthora kre Loinana Muhammad Yunus Khan gi interim government na fighter jet F7 kai khibagi maramda yamna kupna chijinna bus order thokre hari jina mioi bada khudong cha daba kaya mayok na halakpa Ising nungsit yauna mioi bagi akoiba mafamda laiba akangna ba polam ama natraga amada hakchangi immune system na kanada bada henjuna mathau tawrubagi thawongbu allergy haina khangnai icham chamba polam oiba maramna mioi ayambada thoidongna kaiba pidaba tarabaso allergy tawganba mioi singdi immune system na henjuna mathau tawrubadagi allergic reaction thorai Allergy ta holiba polam singbu allergen haina khangnai kanaguma mioi kharana kangna bachinjak makhal khara da allergy tawba yawi uful waiful maikhu natraga na hidak lang thakta allergy tawbu su yawi allergen haibasi hakchang manungda yawjaba nataba akoibada leiba polam singbuni allergy tawgan mioi amana polam sing adugi marakta amaga songna samnaruba natraga na charu thaglubada immune system na mathau henjina tawrakpadagi mathau allergic reaction thorakmani maram aduna allergy tawgan mioi singbu allergic natraga na atopic haina khanglai Austria gi angang laying doctor Clemens Parquet 1874-1929 na ihan hanba oina allergy haiba wahi asi sijinaba hawdokhibani wahi asi Greek wahi allos amasung argos tagi lauthorakpani allos ki wahan thokti tokhaiba natraga ahongba haibani amasung argos ki na mathau tawba haibani kumja 1905 ta angang singda infection fanganabagi damak hidakap lubada reaction thorakpagi mawongbu Ihan hanba oina allergy haina sijinaba hawki olakpa chahi dagi di hakchangda itha thajadaba mawongda ahongba lakpagi mawongda allergy haina khangnaba hawki Malamgi chawkhalaba laibak singda apunba misingi chada tara dagi kunthra fawba allergy gi awaba mayoknari amasung asum masing hengalakpagi phibamda lairi kamdauna amasung karina allergy ohelakpagi haibadu hena laithokna khangba yaba mawongda khudam amatang yengminasi imung amada nauna hawdong ama loire yokli haina lawrasi ikoi kuidana imung dugi mapa du mit mareng chatpaga loinana hakchi toina khalle haina lawrasi angang ahungi manungda amadi lok kang khukhuba hawrakle mama duga topa angang anigagi karisu thoidokpa tawdre haina lawrasi masidagi aikoina khangba yaribasi karino immune system haibasi haksangi oiba masangak thokchanaba defense mechanism ni Immune system na antigen haina khangnaba mapandagi changlapa mahik matai natraga polam singbu masak khangdokpaga loinana madubu ngakthoknaba honai antigen singna hakchang manungda hek changlakpada immune system na antibody haina su khangnaba protective protein sing puthoktuna madubu mayoknaba hawi antibody sing natraga na immunoglobulin IgG, IgN amasung IgA na kudakta antigen sing mangta hanaba honai allergy tawgan mioi singi oinadi immunoglobulin E natraga na IgE kauba akhanaba antibody ama semgat pa maramna karisu nataba ichamchama posak amada su hektama attack tawi bacteria gumba jai antigen singnadi IgE puthok handaba maramna allergy tawhande
Kimisige amadi Kerikona ihan hanba oina kumja 1967 ta IgE thengnarakibani IgE hariba antibody asi mipum khudimakta chang khajik khaktamak yawi aduga allergy tawganba mioi singdana chang wangna yawi allergy khwaidagi tawganba hakchangi kayat singdi mit naton thabombi uncha amasung intestinal tract ni hariba kayat sing asida allergy tawganba tarabasu mi amaga topa mi amaga allergy tawbagi mawong manadi yamna toina thengnaba allergy makal singdi allergic rhinitis, hay fever, asthma, allergic eye, conjunctivitis, eczema, atopic dermatitis, hivers, urticaria, amasung allergic shock asina chingbani. Khwaidagi toina thengnaba allergy di allergic rhinitis ni masida mioi adu naton phunba amadi naton mahi chema thengnagani asthma haibasina nungsit utong phunjilakpadagi ningsar sor honba wabagi thawongni mite allergy tawragana mareng chatuna chot lawbaga loinana ngangsilaktuna ipom pomkhalai unsa machet ngangsilaktuna hakat chaba buna eczema haina khangnei hakchangi mafam amada hekta matha pomkhatuna hakat chaba buda hal kawi khwaidagi khudong thinai ba makhaldi allergic shock ni matam amukta da hakchangi tongan ba kaya singda pulap allergy torokpa yaba maram na siba fawba yai mirolingai natraga na angang oiringai da makhal kaya gi antioxidant sing jing amadi selenium marang kaina chabana tungi punsida allergy digi ngakthokpa da chawna mating oinai haina report amana phongdokli khwaidagi maru oiba khongthangdi allergen masa khangdokpa ga loina na madudagi